Ming tabir bu kuting mapu promen ai kok non na khurum jari iman ngasi ki wahang ngasi di idhau chawpa moirang themna punem jari sahi kunthra ga mathoi moirang thapna pokpi dagi wahang di yumda mangonda bhut thokpa tamnaba kari tawraga kokani amukta takpiu haibasini moirang them chaw chanu Sunupi ki wahang du phajai ahalaman na ngalingai dagi chanabada khoyu lekham thadu pasu tawnai ne ko adu khoyu lekham che sana mahi ka dadi thano mapalom da haido o lai phataba chen bani aduga nangna aigi contact number su lei bani na ko madu maya mamang da highway aba pot oide nangna ko akuppa ahakpa maron khangninga gadi nong matanja sana aingonda phone tawro ai nangonda tumina takpirake madugi londa du YouTube ta natragana Facebook ta thagatlaga mayam loina khangminaba yaba lon oide haina thamge